Venezuela amasung USA gi oina leiriba conflict asi suksoi soidana Venezuelan soilda landfam ama thokpa yabagi yamna chawba oithokpa amakak leirakle. Handaki chahi 2025 gi oina Nobel Peace Prize ki damak lauthokpa matam kuinidagi masana nominate tawjaduna yamna kana tanajarakpa yamna kana honajarakpa US President Donald Trump lauthokpiraktre madugi mahutta Venezuela dagi miyoi ama oina lauthorakre. Nobel Peace Prize lauthuk kadabagi no mawalingay gi aying the fawba US President Donald Trump asi thajaba amaga loinena Israel gi maikei digi lairiba Jews gi oiba maru oiba organization sing gi maikei digi Nobel Peace Prize asi Trump Peace Prize haina fawba onthokuna suksoi soidana Donald Trump da pigedabani haibigi oiba post share tawduna yamna kana harawu fongdok chakibani adubu nongalakpa matamda lauthorakpada madugi ona tainabada lakre. US President Donald Trump ki maikei Nobel Peace Prize kari gidamakta aduki mati yamna pamjaribano masa mathantana koitan tanaduna pigedabani haiduna yamna kana masigi damakta honaribano haibasigi oiba tonganba wari amasu leiri madudi US President Donald Trump asi matam amada aduki mati yamna paisa paiba businessman yamna successful oiba mioi ama oirami mahangna politics ta sanglaktringegi business ki oina leiringegi matam adugi oina leiba Democrats ki luchingba Barack Obama ki maikei digi Trump ka ihaka Kennedy ba si ihak ti US ki president ama oiribani nak oiba ngamde haibigi oiba wafam ama kak fongdoki hairiba wafam aduda atamna singna duna yamna kanna honaraba matungda ngasi US ki oina president asi Donald Trump oiba ngamle matam aduda fongdoki bu wafam adu mahakna lale haiduna proof tawba amasung Obama bu singna duna mahak president oiba ngamle haibigi oiba stage adudi lakre mata asida Democrats luchingba ama oiramba Barack Obama hairiba miyoi asi Nobel Peace Prize phangkiba luchingba amani maram aduna Trump ki maikei gi singnaduna atamnana president oige haiduna oirakliba asiga manana Obama ki maikei gi Nobel Peace Prize phangkibani na mahaksu phangdaba yade haibagi oibi yamna kanba ihul ama yaubagi oiba wafamsing adumak uba phangli 2025 ki oina Nobel Peace Prize phangkriba miyoi asina Maria Corina Machado hairiba Venezuela dagi opposition leader ama oiba activist miyoi asini Hausi Venezuela hairiba country asigi oina leiriba Nicolas Maduro gi oiba lenga asida miyoi kiyama gi maikei digi aduga atopa country amasung organization kiyama gi maikei digi hausi Maduro gi oina leiriba lenga asi authoritarian gi oiba mong amadu oiba miyam gi oiba democratic ki right asi matpiba lenga amani nafuda sasan tawre haibigi oiba yamna chawba yaningdaba kiyama leiri hairiba wafamsing adugi mayokta Matam khudingmakta Venezuela hairiba country asi democracy lehannabagidamakta democracy gidamakta lanthengnaribani haiduna maruoina lead role lauduna leiba miyoi amakhakni Maria Corneo hairiba miyoi asi ngasi hairiba miyoi asina Nobel Peace Prize phangbagi khwaidagi maruoiba maram asi mahangna democracy gidamakta Venezuela hairiba mafam asida lanthengnabagga loina electoral monitoring amasung general welfare gi oiba thabak kayasing asibu maruoina thaudang lauduna yamna kana honajakiba adugi mahi ama oina piribani 2025 ki Nobel Peace Prize yenthokpagi oiba ceremony asi December 10 Norway ki Oslo hairiba mafam asida pangthokkadawri masida Donald Trump gi mahutta Mariana saruk yakhigadawre mata asida hojing miyoi kyamana mipaiba poknariba si US President oiriba Donald Trump hairiba miyoi asi karamba makhan gi oiba miyoi no khudingmakna loinamak khangnare ngahang haki oiba maki pendaba nungaitaba adu yengduna policy asi adumak semdok semjin tawba ngama miyoi amakhakni Haujisi drug ki mathakta operation chatharibani haiduna aduki matik yamlaba US landmisingna Venezuela hairiba country asi koisinduna leiri US ki maikei dagi chathaba airstrike na maram oiduna miyoi kun hena laikidabagi oiba thodoksu laikre Nobel Peace Prize phangnabagi damakta honaba matamda malemasi gi mafam kiyamda thokliba conflictsing Donald Trump ki maikei dagi peace poraknabagi damakta ceasefire poraknabagi damakta khongthang kaya ama laukhatre maki maikei dagi hanjin country kaya amagi lanfam loisingre haiduna claim tawduna Peace Prize asi fangbam thoi haiduna lakibani adubu aduki matik yamna honaraba fawbada mahak asi Peace Prize phangde haiduna peace ki damakta changsilamba ehakpu peace pibidrabanina malem asi lan pamba mafam ama oire haiduna lan ama haudorakpa yabagi phibam dasu leiribani karigumba madugumlaba phibam adu tarakpa taragadi hauzik Venezuela hairiba country asina ihan hanba target oina suksoi soidana uba phangba yabagi oiba oithokpa adusu adumak leirakta banate mata asida mu yamna interesting oiba wafam ama haiba taragadi Venezuela dagi Maria hairiba democracy gi damakta lanthingnaba miyoi asina Nobel Peace Prize phangba asida Donald Trump ki oinadi masana phangani haina honajaramba adu maiti kiba taragasu Donald Trump maithiragasu USA gi oina leiriba interest adudadi yamna chawna mai pakpa amani maramdi Nicolas Maduro gi oina leiriba lenga asi authoritarian oiba democracy bu manghali haibagi oiba maranda USA ki maikei digi mamangda Donald Trump na president oiringai dasu intunabagi damakta honarami ngamkidraba matung asida housing naunama oirakliba fibam asini matang asida USA gi oina
interest asidi yamna chawna mai paklakli maramdi democracy gi damakta lan thengnabada makoina mateng tawi hairibasi USA gi oibi yamna chawba role loinamak yauribani aduga Maduro gi oibi lenga asi intubasi makoigi maikedi gi khwaidigi yamna pamjabani masidasu nattana Nobel Peace Prize fangkraba Maria gi maikedi gi Venezuela gi oina leiriba miyosingda dedicate tawbada nattana US President Donald Trump dasu dedicate tawduna maakna hairiba mana asi fangba matamda yamna chawba role lei haibigi oiba wafam singsu fungdokpa Leitre isam samna hairaga Venezuela dagi Nobel Peace Prize fangkiba Maria hairiba opposition gi oiba politician asi US ka mari yamna chetpa miyoi amakhakni haibani hauji USA gi maikei gi Venezuela hairiba country asi loksinma natragana Nicolas Maduro gi oina leiriba lenga asibu lokthokuna pro US oiba lenga ama thamba yamna kana pamli tawbatabu tonganba sovereign nation ama oibani na US na mapangal kalle haidun hektamak changsiluba taragasu yamna chawba international gi oiba pressure ke ama lakadabaga loina Venezuela hairiba countries da leiriba citizens singi maikei gi US thengna bagi damaktani haidun anti US gi oiba yamna chawba sentiment amaga loina lan gi damak sem saduna laikiba asina US President Donald Trump asi khong thanjinba ngamdana hauji fawba leiribani matam kuina digi peace porakpa pamba luchingba amani haibigi oiba image haganabagi damakta yamna kanna hona jaramba US President Donald Trump haujikti Nobel Peace Prize tu atopa amada fangkre maduna haujikti matam kuinedagi peace pamba luchingba amagi oiba image ama saganaba honaba adugi oiba thoidokpa mathausu laklaroi mathangdana khwaidagi yamna chawba khudong chaba ama oina Maria hairiba Venezuela gi oiba opposition gi luchingba asina Housing Nobel Peace Prize fangkrabani na mahaki oiba image asi yamna wangkhalakadawri aduga mahaki oiba political career asidasu hena mapangal kankharhanba yabagi oiba oitokpa khara lakli maram aduna hairiba miyoi asi US kasu mari chetpanina Nobel Peace Prize su fangkre haibagi oiba wafam asida US na maningomdagi mateng tawsundana mahaki oina leiriba party adubu mapangal kankharhalaba matungda internally crisis ama tokhanduna democracy gi damakta lan thingnaba amaga Maduro hairiba kangbu asina democracy gi mathakta landabani haibagi oiba image amakak puthokduna conflict ama thohalakpagi yaba yamna chawba oithokpa ama leiri masigumlaba khongthang asi USA gi maikeidigi mamangdasu atopa mafam kya amada thohankrabani masi oiba oithokpa asi leire haiduna expert kya amagi maikeidi yamna kana thamnari Nobel Peace Prize fangkrabi miyoi asina mamangda face oina puthoklaba matungda mahaki oiba political career asidi yamna kana mapangal kankadanduna US gi maikeidi paisa natragana makhal makha kya gi oiba mateng tawsindana election gi kuthangda Maduro gi oiba lenga asi sindoknaba honaba natragana malemgi mafam atayda tawriba asigumna democracy gi oiba yamna chawba ihau ama laktuna Maduro gi oiba lenga asi intuba natragana matam amada USA gi maikeidi South American country kaya amada tawkiba aduga ikuikuidringaida Afghanistan da tawkiba adugumna democracy gi damakta democracy kanba laklibani haiduna Maria gi oina leiriba team asibu mateng tawbani haiduna makoigi lanmising thajillaktuna mafam aduda makoigi oiba kuthinjilakbagi oiba role adusu adumak urakpa yai Haujisi USA gi maikeidi gi Venezuela hairiba country asida leiriba resourcing asi lokthokpadasuh khara mateng oigadaba pro US oiba lenga ama install tawba yamna kana pamli maram aduna Hauji Venezuela amasung USA gi oina leiriba conflict asi lakadorba matam asida yamna chawba manadaba sagol ama uba fangadori